Loyalam E-PAO tabi bakudimapu hitram susmitana namidangi officeri ahamda pantabi headline. Miyamgi mayokta leiduna Sangai Festival saru yakiba Lila Party maring mathang Chahi December 10 phawa Lila Sanaruba tingle haina C5 na phongdorakli. Manipuri Chingi tonganba budget thamagi matangda Ministry of Finance ki memorandum withdraw tawhanaba President Thamkhre. Irang matungda mapau tunda kuki amasung maitegi mahairoi singna matau karamna punna leminari bage habadu utpa Peace Initiative Program pangthokadori. Pau sadona pichari. Miyamgi mayokta leiduna Sangai Festival saru yakiba Lila Party mari mathang Chahi gi December 10 phawba Lila Sanaruba tingle haina Z5 na phongdorakli. Miyamgi mayokta leiduna Sangai Festivalda saru yakiba Lila Party mari habadi Sanalai Nachom Artists Association, Chumthang Creative Artists Association, Kimex Sangit Mandal amasung Samadon Artists Association asi Chahi asigi December 10 dagi mathang Chahi lisingani kuntaruki December 10 phawba habadi Chahi ama Lila Sanarubada Athingba thamle haina Z5 ki muhut sinduna KCP ki S ibomcha KYKL ki C langamba Prepark ki CH malangamba Prepark Pro ki L ibochawa amasung Koireng Luchingba UNLF ki KH yohaibana punna sahi tawduna thadrop cherolamana hari cherola cinema khatana haribana Housing Manipur State Shumang Lila Council ki President Oriba Laisram Tomba amasung Council asigi Lifetime Secretary Oriba Saugrapam Hemanta Elias Tolan hariba mioi ani asi Chahi asigi December 10 dagi horaga lakadariba Chahi ahum habadi Inglisingani kunipan ki December 10 phawba Shumang Lila yawa natraga Shumang Lila ga mari lenaba thabak tawba thinglei Council asigi President L Tomba amasung Lifetime Secretary Oriba Saugrapam Hemanta Elias Tolan December 10 phawgi manungda Council asigi President amasung Lifetime Secretary gi phamdagi resign tawgadabani Sangai Festivalda Loyalam lengaki collaborator oina thabak tawkiba re-externary artists sing business entrepreneur professionals sing stall hangniba sing amadi lanai miyoi sing pumnamakna December 10 phawgi manungda nakhoina napurupun lingjakhiba adugidamak leibak miyamda soikhre lankhre haina hajagadabani amasung public apology tawgadabani haina su phongdorakli Manipugi Chingi tonganba budget thambagi matangda Ministry of Finance ki memorandum withdraw tawhanaba President Thamkhre. Manipugi Chingi tonganba district singi budget thamnaba mioi amana Manipur Governor Kanthoklaga India ki President Pisan Kiba memorandum amaga mari lenena Bharat Sarkar ki Ministry of Finance ki Deputy Director budget na November 16 ta thokiba office memorandum adu unconstitutional amasung illegal oiba amani maram aduna hariba office memorandum adu chana handanaba natraga withdraw tawnaba India ki President na Ministry of Finance natraga mari lenaba authority da direction PBU haina retired district and session judge Manipur aribam notu neshwari advocate Sorokhaibam Ravindra Mangsatabam Manglem Okram Inawi amasung Irengbam Jugeshona India ki President da representation kam memorandum ama pisinduna Thamkhre India ki President pisan kiba memorandum aduda yauriba singdi maru oina Manipur Legislative Assembly gi Hill Area Committee asi 1972 da Article 371 C gi makhada semkhibani Chingi area singi oina administration amasung development gi thabak sing asi constitutional mechanism amagi makhada paikhalibani lonana hill area gi oina hariba thabak sing asi mapung fana pakhatbagi daita asi governor na masigi akhanaba daita lauribani lonana Chingi area gi mari lenaba hiram khudimak India gi president submit tawge haribasu governor gi khuthangda chakadabani masi constitution gi oiba bonding amagi makhada chathagadabani kanagumba amana governor lanthoklaga parallel constitutional authority ama oina thabak tawayadi maram aduna kanagumba lanai miyoi group natraga body amana India gi president hill area ga mari lenaba sing direct oina communicate tawba governor kanthoklaga factual natraga administrative claim tawba natraga de facto parallel governor ama oina thabak tawba habasi constitution gi wangmadani amasung Indian constitution gi article 371 C asi violate tawbani loinana governor gi constitutional authority adu kabe pibani hari Irang matungda mapau tunda kuki amasung maitegi mahairoi singna matau karamna punna leminari bage habadu utpa Peace Initiative Program pangthokadori
State asida Kangloki irang thoklakiba chahi ahumlong asida Chingi khul ama oiriba mapau chingtunda Manipur amasung India gi atopa state singda matau karamna mafam aduda kuki amasung maitai sing punal laminaribano haibigi matonganba message ama pinabagi pandamda mapau jingtunna host oiduna Manipur Peace Initiative program pangthokani haina Solsia Christian College na thadorak chirolamana hari Cherola Makatana Haribadi Tha Asiki Marida Nidi Home Academy Solsia Christian College Amasung Mapaujin Tun Biles na Punis Sinduna Mapaujin Tun the Leba Nidi Home Academy Campusta Manipur Peace Initiative Program Asi Pangtokadabani Program Asi Maru Ina Mataukaram na Mapam Aduda Maite Amasung Kuki Community Sing the House Power Puna Laminari Bage Habadu Mayek Sing Utkani English Ani Kolum Doigi May the Tokiba Hingsagi Todok Matung Mapaujin Tunda Maite Amasung Kuki Community anigi angangsing amasung naha oiriba miyoi kayana makhatana mahaimasing taminaba amasung laminaba yamna pikpa mafam amani Irang asina maram oiraga Manipur gi tongan mafam kayada mono ethnic line amasung buffer zone ama khaidoklabesu hairiba mafam asida leriba classroom amasung hostel singda kuki amasung maitai sing pun leminari Tharam asigi mangoinana Nidi Home Academy gi co-founder su oiriba Socia Christian College ki principal Dr. Archana Sana na phongdokkibada Mapaujin tungi khongchat asi state asida leriba pumnamakini mafam asida tongan ba community singi mahairu sing tambala Unkhanariba district amada angang singna mafam asida tawriba asigomna tawragadi Manipur da leriba adult singna punna amuk hana laminabagi lambi adu soidna phangwa ngamgani hariduna Nidi Home Academy Mapaujin tunda pangthokadaba Manipur Peace Initiative Program asida media organization church amasung community body sing yauna student body sing amasung masida interest leba miyosingna saruk yabiyu hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Kangpopi da leriba Naga sing masagi homeland da refugee da oina leire haina phongdorakli Sarapati district agi nauna khaidolaga semkhiba Kangpopi district ta leriba Naga sing masagi homeland da refugee amagumna leire district asida leriba Naga sing social economy amasung political gi oiba environment systematic naiba mongda apanba amadi yekhai thingaiba kaya pibana namduna makhoina leriba hanagi mafam sing hongdok hanba lengang sasan oina thong manadaba amasung constitutional gi oina piba khudong chaba kaya ama phangandabana maram oiraga namduna masagi homeland refugee habidu oire Haukiba chahi kaya ase Kangpopi district ta leriba Naga singna political representation chakot thorangi oiba khudong chaba sing amasung tangai fadaba public service singda mafam aduda mapung oina leriba kuki singa chamanaba mongda khudong chaba phangdri Hariba phibam kaya asina tapna makhoi gi homeland maktada refugee ohelakpada natana governance yauna center amasung state asida paikhat chaba chakot thorangi thabak sing Naga singda thong manana phanghana ba honabagi mahuta mafam aduda mapung oina leriba kuki community singi favor da oina thabak tawri asigomba constitutional crisis amadi phangpham thokpa hak sing phanghandabana maram oiraga district aduda leriba Naga miyam sing pendaba kaya na pik thale maram aduna hariba issue sing asida state government amasung central government na khothingchenduna Naga singda manaba share sing adu phanghanaba honafam thoi hari Umang kokthokpa popi pambi thaba Athingba thamle haina paumai Naga sidomai mi na phongdorakli Paumai Naga sidomai mi PNTM gi anisuba Federal Assembly da lokhiba ware matung inna Paumai Puruki miyoi singna khundariba mafam singda environment kanaba thorang kaya lokhalagani hari Lup asina thadorakpa chirolamana hai environment kanabagi pandamda lup asigi federating unit pumnamakna Paumai Puruki miyoi singna khundariba mafam singda umang kokthokpa popi pambi thaba ganja pambi thaba amasung environment ta Akaiba thohalakadaba thabak thoram sing pakhatpa thengnaba thorang lokhakadabani kanagomba lanai miyoi natraga miyoi kanglup amasung khungang singna Athingba asigi mahayokta thabak toramba tholabadi maduda thorakpa afafata punamaki tekchak masana pujagadabani PNTN na laukthokliba wafam sing asi mapung phana thabak to onthoknabagi matangda matik chaba thorang lokhatpa lore hiram asida naha amadi ahal yauna khulgi ahal singna mapung phana mateng pangbiu haina appeal tawrakli Hauzik hingliba miyoi sing asi khakta natana tungi mirol gi khalaga environment ki phibam kahendana thamnabagi matangda miyam punna mathau taba thorang sing lokhaminare si hari
Numit nini humni asida ayuk anganbada ka hena laisil tharaba yai haidi. Indian Meteorological Department IMD ki report ki matung ina Manipur yauna awang nong poki lamdam sing Assam, Meghalaya, Nagaland amadi Mizoram ki mafam sing da lakliba numit nini humni asida ayuk anganbada ka hena laisil tharaba yai haidi. Hairiba phibam asi Himachal Pradesh amadi Orissa dasu mayok naraba yai haina Met Department ki weather report asina haidi. भारत के प्रेसिडेंट द्रौपदी मुर्मू दिसंबर 13 मणिपुर लाक्तुना नुपी लांगी थौरमदा सरुक यागदौरी सही अनि मखाई हेलबा मणिपुरी इरांग असिदा थेंगलबसु थेंगना इंडिया की प्रेसिडेंट द्रौपदी मुर्मू दिसंबर 13 मणिपुर लाक्पगा लोनेना दिसंबर 12 पांगथोकदौरिबा नुपी लागी थौरमदसु सरुक यारबा याई हारी हिरामसिगी मतांगदा पाउची एसिना फंगबा पाउगी मतुंग इनदी प्रेसिडेंट द्रौपदी मुर्मू दिसंबर 13 की अयुक्ता इम्फालदा थुंगलबा मतुंग अहिंग अमा यारेक्लगा मथंगी नुमित दिसंबर 12 पांगथोकदौरिबा नुपी लागी थौरमदसु सरुक यागनी हारी महागना दिसंबर 13 इम्फालदा थुंगलबा मतुंग सेनापति डिस्ट्रिक्ट चतुना ट्राइबल लुचिंगबसिंग उनदुना वरी सानगनी लुनना मणिपुर थोलिबा इरांग असिना मरम ओइरगा कांगपोपीदा लांजेनदुना लेरिबा आईडीपी सिंगसु उनरबा याई प्रेसिडेंट द्रौपदी मुर्मुना राज भवनदा अहिंग अमा यारेक्तुना दिसंबर 12 पांगथोकदरिबा नुपी लागी थौरमदसु सरुक यागनी हारी महागना इम्फालदा लेरिंगै मनुंगदा तोगान तोगानबा लमदम असगी नुपीगी लुचिंगबसिंग अमदी लांजेनरिबा सिंगसु उनरबा याई हाइना पाव असिना मखातारी पनबा याबदी ममांग था नवंबर 13 इंडिया की चीफ ऑफ आर्मी स्टाफ जनरल उपेंद्र द्विवेदी ने मणिपुर महौसागी तंगदु लेताबा फिबम मखाताना लेरबदी प्रेसिडेंट द्रौपदी मुर्मू मणिपुर चलबा याई हाइना फोंदोरपसु लेख्रबनी म्यांमार की मफम कयादा पाकसना पॉपी थानरे मसिगी चैथेंग युमलोनरिबा इंडिया दा मायोगनगदौरी अफगानिस्तान दा पॉपी पाम्बी थाबगी चांग हंथरपगा लोनना लान गे चैथेंग नंगलबा म्यांमार मालेमदा कानी ख्वाइदगी यामना पुथोकपा लेबाक ओइरे हाइना यूनाइटेड नेशंस की रिपोर्ट अमना फोंदोकली म्यांमार दा पाकसना पॉपी पाम्बी थानरिबा सिदगी पुथोरकपा मयाय काबा पोटलमसिंग थादोकपगी लंबी युमलोनबा इंडिया दा ओइगदौरिबनिना मसिगी चैथेंग चावना फंगदौरी यूनाइटेड नेशंस ऑफिस ऑन ड्रग्स एंड क्राइम्स की रिपोर्ट ना हाई हौगिबा चहिगा चांगदमनबदा येंगबदा म्यांमार गी तोंगान तोंगामा मफमदा पॉपी पाम्बी थाबगी चांग चादा 13 लोम हेंगलकपा थेंगनरे हेक्टर लिसिंग निफु तरुक चनी पाक साबो मफमदा आइना यादबा मोंगदा पॉपी पाम्बी थारमबदगी हौजिकती हेक्टर यांखै हुमदोइग चामा पाक चाबो मफमदा पॉपी पाम्बी थाबा थेंगनरे अफगानिस्तान दा पॉपी पाम्बी थाबगी चांग हंथख्रबा मतुंगदा हौजिकती म्यांमारना मालेमदा कानी ख्वाइदगी यामना पुथोकपा लेबाक ओइरे हाइना UNODC की रिपोर्ट असिना फोंदोली UNODC की साउथ ईस्ट एशिया एंड पैसिफिक की मुहित ओइरिबा Delphine class na phongdokibagi matung inna military junta amasung pro democracy group singi marakta tholiba lan asiki khudong chaba lauraga Myanmar da Paksana poppy pambi thabagi thorang lokhulakpani ing kumja lisingani kunmari ka changdamna duna yengbada chahi asigi oina Myanmar gi mafam ayambada Paksana poppy pambi thabagi thawong chatharaklei leibak asida तंगदु लेताबा फिबम लेताबना मरम ओइरगा पॉपी पाम्बी थाबा अमसुंग कानी पुथोपकी थबक थौरम सिंग खुमांग चौसिलकपनी हाइना UNODC की रिपोर्ट असिना मखाताना फोंदोरकली ट्रांसजेंडर एक्टिविस्ट मालेम थोंगाम गुवाहाटी की मणिपुर भवन दा थुंख्रे साइक्लिंग फॉर मणिपुर पीस हाइबा थीमदा इंग तपगी पाउजल पुदुना दिल्ली की कुतुब मीनार की मणिपुर तमना साइकिल दा खोंसालखिबा ट्रांसजेंडर सोशल एक्टिविस्ट मालेम थोंगाम ngasi गुवाहाटी की मणिपुर भवन दा थुंलखरे मालेम थोंगामना गुवाहाटी की उलुवाली लेबा मणिपुर भवन दा थुंद्रिंगे की मांगोइना मणिपुरी बस्ती एथलेटिक क्लब की थौबुरोइसिंग अमसुंग मणिपुर बस्ती मेरापाइबी वुमेन्स एसोसिएशन की मसिंग यावलबा इमाइवेल सिंग अमसुंग क्लब की नहा कयाना महापु तरामना ओकलबा मतुंगदा मखाताना अमुकसु मणिपुर साहित्य परिषद असम कामरूप डिस्ट्रिक्ट कमिटी की सीनियर लीडरसिंग नसु तरामना ओखी तरामना ओपगी खुदोंग चाबा अदु लौरदुना मालेम थोंगामगी माइकेदगिसु खुंचत असी माइ पाकपा खुंचत अमा ओहेनबगीदमक असमगी तोंगान तोंगान मफमदा चोइना ताखरबा इरेचासिंग नसु पांगबा याबा मतेंग पांगबियु हाइना हाइजखी महाकी खोंचत अदुगी मतंगदा परिषद की माइकेदगी खुदोंग थीबा मायोक नगदबा मफमसिंगदी मखाताना साइकिल द चढ़हनिंगदबगी अपामबसु फोंदोलखी अदुबो मालेम थोंगामगी माइकेदगिदी अदुमक मखाताना कांगपोपी डिस्ट्रिक्ट फाउदुना चटपगी फिरेपता अहोंबल लेरोय मसिदा मियामना मतेंग पांगबियु हाइखी पाउगी मरक थतना लोयालम E-PAO ताबिरिबा खुदिमकना चैनल असिबु नुंसिबिदुना लाइक अमदी सब्सक्राइब तौबिदुना सब्सक्राइबर मसिंग हेंगत हनबदा अदोमसु मतेंग पांगबियु।
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯤꯂꯥ ꯄꯥꯔꯇꯤ ꯃꯔꯤ ꯃꯊꯪ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 10 ꯐꯥꯎꯕ ꯂꯤꯂꯥ ꯁꯥꯟꯅꯕ ꯊꯤꯡꯂꯦ ꯍꯥꯏꯅ Z5ꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯇꯣꯉꯥꯟꯕ ꯕꯖꯦꯠ ꯊꯝꯕꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯥꯏꯅꯥꯟꯁꯀꯤ ꯃꯦꯃꯣꯔꯦꯟꯗꯝ ꯋꯤꯗ꯭ꯔꯣ ꯇꯧꯍꯟꯅꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯏꯔꯥꯡ ꯃꯇꯨꯡꯗ ꯃꯄꯥꯎ ꯖꯤꯟꯇꯨꯟꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯄ ꯄꯤꯁ ꯏꯅꯤꯁꯤꯌꯦꯇꯤꯚ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ